ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅꯗꯤ ꯍꯧꯖꯤꯛ NRCꯁꯤ ꯃꯁꯤ ꯇꯉꯥꯏ ꯐꯗꯅ ꯑꯞꯗꯦꯠ ꯇꯧꯍꯧꯗꯗꯅ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯄꯤꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯊꯣꯛꯂꯛꯏꯕ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯝꯗꯅ ꯇꯧꯁꯟꯈ꯭ꯔꯦ ꯍꯥꯏꯗꯅ ꯈꯜꯂꯁꯤ ꯑꯗꯨꯗ ꯕꯦꯁ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯤ ꯇꯧꯔꯛꯄꯗꯅꯦ ꯃꯗꯨꯗ ꯁꯣꯛꯀꯅꯤ ꯍꯥꯏꯕꯒꯤꯅꯦꯕ ꯑꯣꯖꯥ ꯑꯗꯨꯕꯨ ꯃꯁꯤ ꯁꯣꯛꯀꯅꯤ ꯈꯪꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯋꯦꯟꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯃꯩꯇꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯑꯗꯨꯝ ꯍꯥꯏꯔꯁꯦꯕ ꯑꯣꯖꯥ ꯃꯥꯒꯤ MLAꯁꯤꯡꯒꯤ ꯂꯝ AC ꯑꯃꯃꯝꯒꯤ MLAꯁꯤꯡꯒꯤ ꯃꯥꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯆꯨꯍꯤ ꯃꯔꯨꯞ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯒꯤ ꯋꯥꯀꯔ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯡꯁꯤꯗꯤ ꯇꯁꯦꯡꯅ NRCꯁꯦ ꯄꯥꯝꯃꯒꯁꯨ ꯉꯁꯥꯏꯒꯤ BJPꯒꯤ ꯀꯩꯅꯣꯗꯣ ꯃꯔꯨꯝ ꯊꯨꯞꯄꯒ ꯂꯩꯔꯨꯕꯅꯤꯅ ꯑꯣꯖꯥ ꯃꯈꯣꯏꯁꯦ ꯑꯗꯨꯝ ꯁꯄꯣꯔꯠ ꯇꯧꯅꯤꯡꯉꯒꯁꯨ ꯉꯁꯥꯏꯒꯤ MLAꯗꯨꯒꯤ ꯀꯩꯅꯣꯁꯦ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯏꯍꯧ ꯑꯃ ꯇꯧꯕꯗ ꯃꯌꯥꯝ ꯄꯨꯟꯅ ꯌꯨꯅꯤꯇꯤ ꯑꯣꯏꯅ ꯇꯧꯕ ꯉꯝꯗꯕꯒꯤ ꯃꯃꯤꯁꯤ ꯑꯣꯖꯥ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯏꯁꯨꯁꯤ ꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯋꯦꯟꯁꯤꯗꯒꯤ ꯁꯤꯡꯖꯃꯩꯗꯒꯤ ꯑꯣꯖꯥ ꯈꯦꯝꯆꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ NRCꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯀꯗꯣꯏꯁꯦ ꯑꯣꯖꯥ ꯈꯔꯗꯤ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯕꯨ ꯑꯣꯖꯥ ꯈꯦꯝꯆꯥꯟꯒꯤ ꯑꯀꯟꯕ ꯋꯥꯀꯔꯁꯤꯡꯗꯤ ꯑꯣꯖꯥ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯀꯩꯁꯨ ꯊꯥꯖꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯈꯣꯏ ꯍꯧꯖꯤꯛ NRCꯁꯤ ꯑꯞꯗꯦꯠ ꯇꯧꯍꯧꯗꯕꯗ ꯁꯦꯟꯁꯁꯇ ꯕꯦꯁ ꯇꯧꯔꯒ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯍꯟꯗꯛ ꯑꯣꯏꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ 2027ꯒꯤ ꯏꯂꯦꯛꯁꯟꯁꯦ ꯄꯥꯡꯊꯣꯛꯑꯒꯗꯤ ꯃꯁꯤꯗ ꯑꯣꯏꯒꯗꯧꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤ ꯏꯟꯗꯤꯖꯤꯅꯁꯀꯤ ꯑꯣꯏꯅ ꯑꯔꯣꯏꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯔꯦꯟꯗ꯭ꯔ ꯗꯦꯃꯣꯒ꯭ꯔꯥꯐꯔ ꯃꯁꯥꯃꯛꯅꯁꯨ ꯊꯝꯕꯤꯔꯝꯃꯕꯅꯤ ꯁꯤꯒꯨꯝꯕꯒꯤ ꯍꯥꯏꯔꯤꯕ ꯐꯦꯛ ꯑꯦꯟ ꯐꯤꯒꯔꯁꯤ ꯑꯩꯈꯣꯏꯒꯤ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯅ ꯊꯝꯕꯤꯔꯒꯁꯨ ꯍꯥꯏꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯋꯦꯟꯁꯤꯒꯤ ꯋꯥꯀꯔꯁꯤꯡꯗꯗꯤ ꯑꯣꯖꯥ ꯀꯩꯁꯨ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯐꯪꯉꯤꯕꯅꯤꯅ NRC ꯑꯞꯗꯦꯠ ꯇꯧꯕꯗ ꯁꯣꯛꯂꯛꯀꯗꯕꯗꯨꯒ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯈꯨꯗꯣꯡꯆꯥꯕ ꯐꯪꯉꯤꯁꯤꯒ ꯋꯦꯌꯤꯡ ꯇꯧꯔꯒ ꯊꯝꯕꯗ ꯃꯈꯣꯏ ꯐ꯭ꯌꯨꯆꯔ ꯎꯗꯦꯕ ꯖꯁ ꯗꯦ ꯂꯤꯚ ꯏꯟ ꯄ꯭ꯔꯦꯖꯦꯟꯠ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯧꯔꯤꯕ ꯏꯍꯧꯁꯤ ꯌꯨꯅꯤꯇꯤ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯣꯖꯥ ꯃꯁꯤ AC ꯃꯌꯥꯝꯁꯤꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯋꯥꯀꯔꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯂꯩꯊꯣꯛꯑꯒ ꯂꯩꯈꯤꯕ ꯇꯥꯔꯒꯗꯤ ꯑꯣꯖꯥ ꯃꯁꯤ ꯌꯨꯅꯥꯏꯠ ꯑꯣꯏꯕꯁꯤ ꯋꯥꯒꯗꯧꯔꯤꯕꯅꯦꯕ ꯑꯣꯖꯥ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯁꯨ ꯑꯣꯖꯥ ꯑꯆꯧꯕ ꯃꯤꯌꯥꯝꯁꯤ ꯃꯤꯀꯞ ꯊꯣꯛꯍꯟꯕ ꯁꯦꯟꯁꯤꯇꯥꯏꯖ ꯇꯧꯕ ꯍꯦꯟꯅ ꯑꯦꯋꯦꯌꯔ ꯄꯤꯕ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯂꯩꯔꯤꯕ ꯁꯤꯒꯤ ꯊ꯭ꯔꯨꯗ ꯑꯗꯨꯝ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯄꯨꯟꯖꯜꯂꯒ ꯂꯩꯔꯤꯕ MLAꯁꯤꯡꯁꯤꯗ NRCꯁꯤ ꯑꯞꯗꯦꯠ ꯇꯧꯗ꯭ꯔꯒꯗꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄꯥꯁꯣꯏꯒꯤꯗꯒ ꯆꯪꯕꯤꯗꯅ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯀꯟꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯃ ꯑꯣꯖꯥ ꯄꯤꯗ꯭ꯔꯒꯗꯤ ꯃꯁꯤ ꯀꯔꯤ ꯍꯥꯏꯅꯤ BJPꯒꯤ ꯑꯁꯣꯝꯗꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯑꯣꯖꯥ ꯃꯇꯝ ꯃꯇꯝꯒꯤ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯛ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯂꯣꯏꯕ ꯍꯥꯏꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯒꯗꯣꯔꯤꯕꯅꯤ ꯁꯤꯒꯤ ꯑꯦꯋꯦꯌꯔꯅꯦꯁ ꯀꯔꯤ ꯀꯔꯥꯁꯤ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯕꯤꯔꯤꯕ MLAꯁꯤꯡꯁꯤꯁꯨ ꯈꯔ ꯈꯖꯤꯛꯇꯪ ꯃꯈꯣꯏꯒꯤ ꯄꯥꯏꯔꯤꯕ ꯄꯥꯋꯔ ꯃꯈꯣꯏꯒꯤ ꯆꯧꯀ꯭ꯔꯤꯁꯤ ꯈꯤꯇꯪ ꯅꯥꯊꯩꯔꯒ ꯊꯝꯃꯀꯥꯟꯗ ꯇꯨꯡꯗ ꯆꯍꯤ 5-10ꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯁꯤ ꯂꯣꯏꯔꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔꯁꯤ ꯐꯣꯔꯦꯅꯔ ꯑꯃꯁꯤꯡꯅ ꯄꯥꯏꯁꯟꯈꯤꯕ ꯃꯇꯝꯗ ꯌꯦꯜꯍꯧꯃꯤꯁꯤ ꯂꯣꯏꯔꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯈꯟꯐꯝ ꯊꯣꯛꯑꯦꯅ ꯈꯜꯂꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯅꯤ ꯈꯪꯅ ꯑꯗꯨꯝ ꯃꯃꯤꯠ ꯎꯔꯁꯨ ꯎꯁꯟꯅꯗ꯭ꯔꯤꯕ ꯇꯥꯔꯁꯨ ꯇꯥꯁꯤꯟꯅꯗ꯭ꯔꯤꯕ ꯐꯅꯌꯥꯝꯅ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯒꯁꯨ ꯃꯆꯤꯟꯁꯦ ꯑꯗꯨꯝ ꯄꯨꯟꯖꯜꯂꯒ ꯂꯩꯔꯤꯕꯁꯤꯡꯁꯦ ꯁꯤꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯀꯔꯤ ꯍꯥꯏꯅꯤ NRCꯗ ꯁꯄꯣꯔꯠ ꯇꯧꯗꯕꯁꯤꯡꯁꯦ ꯇꯧꯅꯤꯡꯉꯒꯁꯨ ꯇꯧꯕ ꯉꯝꯗꯕꯁꯤꯡꯁꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯀꯔꯤ ꯃꯦꯁꯦꯖ ꯍꯥꯏꯒꯗ꯭ꯔꯥ ꯑꯦꯋꯦꯌꯔꯅꯦꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯖꯥ ꯀꯔꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯌꯥꯏ ꯋꯥꯐꯝꯁꯤ ꯀꯩꯅꯣꯅꯤ ꯌꯥꯝ ꯆꯨꯝꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯐꯣꯡ ꯑꯩꯈꯣꯏ ꯏꯉꯥꯟ ꯎꯔꯒ ꯂꯩꯔꯤꯕ ꯑꯗꯨꯝꯕ ꯄꯣꯠ ꯑꯃꯅꯤ ꯐꯤꯕꯝ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯆꯨꯝꯃꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯅꯤꯡꯉꯥꯏꯁꯤ ꯑꯗꯨꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ JFDꯅ ꯃꯈꯣꯏꯁꯤ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯕ ꯈꯣꯡꯖꯪꯁꯤ
yam kuirabani yamna kuirabgi mamang da hojikti akan ma khongjang changsilebani masigi stage si yaudangi mamang yamna ingna tapna khongjang changsilengi matam da miyam khubna khangmin na ba haidana moisi akhoi awareness campaign je adum tawr lakpani haitare ana laikai khungi khun khudingi adagi club singa natraka maira paipi lup singa khut samnare hairaga mafam da sat satna akhoi kano singse mifam si phaminaraga masina karimba NRC si taw hogdragadi aduga karimba census na hanana pangthoki pataragadi maduna akhoi miyam da mangjagadu karino akhoi gi miyam haisida ngasagi akhoi yellow furop sing haitare ne indigenous people sing sida mangjagadu karino haisi machi khudingi yana acha kari hani campaign ji paring ama oina series de sathar lakpani haitare ado Hariba masing-magi akhoi awareness campaign series se masina cover to bangam hodaba natraka masida yawning hodaba haitare ne adum yawning hodaba yawning daba ari e-pau da media da akhoi keno da visual media da natraka print media da phong liba pau mayam ama kari ga se paning daba nupi nupa adagi naha angang mayam anga narol sing haitare Suma mayam sina mohin khangje da biwane ba adun na tragadi akhoi khangom che loin thok lab ne ba hojik su adu mangai kano da social media da kari da pek thanali sine ba sigi paw nga ta ne ba hojik yaw sing se adu bo hojikan ki na harol mayam se masina ka bang to ge ba da nga gi akhoi gi social media da sing yaw iba NRC gi matang da khana nei na ri ba oisno adi mi pham oisno kano ka su ba ngang sai ba taw mayam se I paw na sing ba mayam se ma khoi di yeng wi mo ta tong ba ril lo ni yeng sum lien wi mong da lei ba akhoi na hawai ba sa Noriba kano mayam se nupi nupa mayam se aduna sebagi problem sima lei aduga amarom da ngasai gi hojika habiriba akoi tongan ba assembly constituency mayam gi MLA sing se maruina akoi ruling kano sinda yauriba kano sing se MLA sing se haitare moi ayam bana hojik se makhoi tomen lei ba se masi yam sapten an nokning bo wani haitare aduga Mangkoi matau panayam sin balik so sin de mi se pun si keno numit cupa tabak sili habis sungya yaroi ba tau sili na hair se 24 hours sin banate aduga ahing sin nungtin sin banate ba mangkoi se aduna mangkoi se adum akum matam le ba aduna yaringe mangkoi na adum tabak se adum kai thok na ba adum tabu yai tabak khodi ma loina mak magi time management ki matungina mathang manau nai na khaidok laga maru oibna karino adigi khitang maya oirpna karino adigi khara ko na tap thana tabu ya ban tabak na karino ka khai si mangkoi loin khangjaba ngak ta ne ha ba adai de ke su tak ningai letre hai tare aduna mangkoi si loinamak sigi hiram sdeja masida khongjang miyam gi khongjang da thorak laga yaw bachu yabani ko okay adu bokti akhoi haidugum se ba